Tongana masagi brain ama panbagum khutudi magi tofam thokpa thabak adumak tawri adubu wakhaldi thangnaba kadani leiribasi numidang wairam oibana customer yamna lakpa matam oijarabasu ruby magi thabakto thuna loishinnaba hotne bakery du ngashidi close tawragi tawbani adubu liana ngangmanbadagi hanglibani yumda suhankhiroi mana thokpa kaduda leijage haiduna sikhang khangi liaso leitafam khangde mikup khuding thangnaba kaduda liya kaidoramgani haiba wakhalgi thaurina mabu chingli pong manga muktarakpada hatho thongduda close haina signboard to thechil changake tawramba customer do tingak yengduna le warobino ngasiri kharangana thonglonjargi hayeng oina lakpiru nupadu wahaidu tabada ipapa khatna ibema ishu nupigi birthday ni nakhoyi cake se natrabadi chaning de haidana ningai tawduna lehor yaragadi cake ama khaktangdi lawzakhigi ba ahal nupadugi wahaiduda ningsinglai thaina magi pupunasu magi damak wajakhiba kayado mapu masugi nungshiba mari uba khuding ruby gi thamoi puba ngamde nongai dramale ruby sorama sangna hondokduna thongdo mu khangtoi changbiro karamba pambi banu adom khanbiro harau black forest cake ama khanduna ahaldu buke nupadu hek chatkibaga ruby magi assistant dusu mayamda nganna hannaba hairame pochei loishinduna ruby maningi kadu tamna lai thongnawgi pardardo khajik chingthokduna mamaido onsillaga taramdai korobo mamit kupta yenglami kadami lakpagi sahum phangbada liya mamai leithoraktuna rubia tu yengone namita dor taramdai numit se phasai ko phasai taramdai korogi nanglaina ba machu se angang ba machu nangi machu duni mabu harauna ba hairuba wahaidu taraga liya sakfa mama khangon onkibani kari soikrabage kari aranba wahai haikrabage haiduna pakhatje ngarangdagi magi manakta laktuna leiribase kari maramgino haiba hojik phau khangdre hangbasu kiki chingnaribase oiramgadra haiduna adubo oiningba maram oirasanu ruby Thoudamdi liyabu mikup amata oirabaso awaba potlumdo kawhanbani mathakta yengusira mathaktagi yengmana hena phajabani liya khajik nokfet tawraduna buk hogale nakanda leiriba marks amubudo pare mathakta oirabaso lambi manak nakpanina mina ukhini haiduna mamaido marks upseli makhotna amaduna brown machugi sweater ama pare lichenbadi tawde numidang wairam oibana ayingba nungsitti setli liana mang thaduna makhoi ani mathakta kakhale mathakto construction loidribani pillar khaktama khairaga thambani ruby magi bakery do mathak so hapkatuna khara hena chauna tawgi haibagi plan da sembani mathak se sabalo shilade bakery se mukhe na chawrani ko thabak su chin behelani rubia pillar khak yunga sum thamba se nungai de ai mateng khra pangake hauraba mo sigi topic se mamangda kayara khanaraba natro aina yarani ai dum ngamnaba tawjage na hairedana tu asomda sidaweni namitche takidore yenghau magi phajabase chankhidoreba wangang lambaliya mamai fat leithoktuna taramdai korau mabo mamit kupte yengche numit magi masik mangalduna magi samlangda yeibada ngangleinaba machu onhalle munna sum yengsinbada magi mishna dusu komla machu onkibagum tawi maithong tangkhai ma khumjin khrabaso magi mishna do momon minok tamli haiba khangi hakchang de icham chamna tholiba magi phrit dusu phasai khotte yaliba magi sweater dusu phasai chenglap to ba khwang du da setliba khongrau dusu phasai khuding makki magun haple taramdai koro mahakna akoibada sabalo shindriba athiba pillar sing yunglibaduna magi phajaba hatpa ngamkhide athiba khudingmak maga bumari leinarabadi magun hengatli physics kilo science kilo nature gi lo khudingmak maithiba piduna akoibada leiriba pumnamak mangonda jingsin kibagum phawhali magun leikraba black hole so magi mamangdadi karishu oiramgadaba mandi khangde aide jingsinkre pukning so wakhal so hakchang so mangonda loina jingsinkre magi mishna da lukre
Rubiya, Rubi, tabra mi? Tayi kedorage. Aduda maningda lepaga ubra. Sida aigi nakanda lepo, aduga yengu. Ruby khara changsinduna Liyagi manakta lepi. Rubiya, thaina ibani exam haidokpa numit khuding tharamdai numit yengba chatpado nang ningsingibra? Ningsingi. Nangna exam da top 3 manung chaladi ibani nungdang wairam cycle thauraga numit taba yengba chatsena hainabado. Adom su chat. Nangdi mark wangna su phangi. Kuire ko. Ibani samaina yengminaba phangkidabase. Tapna sonjay Liya Ruby gi makhutu khasik koladuna lengjumda ngathare. Mitfam di hongde mangda leiriba phasabadudagi. Exam gi result thetpa khuding Ruby magi maming yawbra haina nongmata yengkhide. Mingi list thetlibadugi khwai makokta khak yengi. Liya gi ming hek ubaga momon nokchakhibani. Maga punna taramdai numit yengba phanglani khana haraujabani. Oiningki magi damak taramdai korauso. Adubo asengbadadi Ruby di sajik thabani. Nungthildana numit magi mangalna uba phanghandaba. Numidangdana magi phasaba singthabidaba. Shupnatagi mamli ba matamda khak uba phangba. Thaza magi manakta nganjaba sajik thabani mahakti. Dr. Yaishnagi yumdani numitudi fana thenglabaso kanasu tumba changnaramde. Nikita kada hangat handa chatli khagembasu yumda halakpaga mapat chane. Leiramliba yumgi fibamduda masungai hak ngakchanana leeptuna yengi. Nikita machanupa ubada manakta changsilai. Nangbo ina message thakibadu udra haiba. Yumsigi wina trabo nangbo. Ha! Wa khanafam khangdene mi masing sudradia. Khagemba mamagi khonduda Kirup sofa do da changsinduna fami. Hoi, ai lai. Kidorage suk thenga si phau kanam tumnaram drisibo. Nikita su machanupagi manakta fam tharaktuna tapna haire. Lamyan bado nahandagi yumda hanjilaktri hai. Wahaidu da khagemba swai lawi. Lamyan babo lambidagi faduna purakhibadu makhoinani Liyagi wathokidama. Makhoi mungna phone tawrami. Husi phau hanjilaktri hai. Nakhoi pabungna nahangi CCTV footage yengbadadi magi duty loiraga kashu tawdana dum hankhina hai. Khagemba lukhamdu bang sagale. Ngarang YAICHENBAga khut khara thanabadugi matung ayukta dum thadokhrabani. Hauzik phau yumda hanjilakte hairisibo amuk fatta nungda thoklamgadra haiduna pakhale. Makhoi mungnadi police ta pau pisira na hairi. Adubune nakhoi pabungna yadribasini. Wafam da Yashna tap oktuna kumle. Police ta pau piraga amuk wawa tawnabado pamdeni. Ichanu pisigidi karimta khandro. Ha! Engagement tawrani haidana mayam khangnaduna leirabani. Sidabu nupa machado mangkhre hairadi aikhoigi jatti kadaino. Khagemba leiriba situation du bhab tarami. Aruba phibamni. Icham chamba imung ama nattabana imungi mai chopa yaba thaudok kanana su thokhaningkhide. Bungo, Khagemba. Nangi namanaba manung mapan kana no lay haibada. Makhoi da pau tapiraga yengsira. Hoi baba, ai tobo yabado imanaba singa khanaragi. Nikita di makhoi gi wari duda ipen penjadaba mali. Karino manungda mane yaningdaba amade dum yauri. Ai dine nupa machado hanadagi pamjade haizabaniko. Noina lairik phai adu tawi ada tawi haidana nakhoi masen wado ayonaki. Doctor bo eradine hekta phabanu pa oibro. Mi ama oini yengbada kainom hainaba ma yaw. Meeting na yengoirasu. Nupi aikhoigi instinct se soigandabani. Aidine nupa machado mayumda hanjila asune sukpam hek pamjadre. Wahai singdu tarabaso Yaishna kashu khumlamdana hogatuna changki. Yaishna su phagadra khanduna tawrubani. Chawkhraba magi hospital se machanupi khaktana senaba ngamoi. Hospital sibu munna khangba misak amada sinaba pambagi phiriptu lawkhibani. Adubo magi nupigi khayata tagadawribra haiduna Yaishna su pakhatpa poktaba natte. Mama, pothabiyur. Ai imanaba singa tawraga adum phanaba silagi. Hoi, ai sune nachedu tumkhrabrana ai pheding lamaga changagi. Icha singi laibak sibu karino. Sil ngaktana sinba yadaba mafam yam leiko miyoibagi punsi se.
Nikita su ngang-ngang-duna changkre, khagenbadi matha sana sofa-duda tumin phamli. Mamaga mapagadi lamyanbaga Liyaga gi wari khangdabani. Amaromda YAICHENBA engagement gi wari si khangdabani. Karigumba khanglamlabadi hena dum sauduna hena puramgani. Lamyanbasu yamna phattaba midi natte, asumna tawrakani haibasu khalludabani. Handaki Liyagi matangsina pumnamakwa kainarakadauri. Madumakti khagenbasu pamkhide. YAICHENBA, Lamyanba, Ruby, Juni. Liana center of the universe oibagum makhoi mayam magi akoibada ungduna chatli. Mayam sigi marakta khagembana thangadauriba khongthangsi lugadaurida. Afing a five-wayna for Kagatuna, Ruby table the kingliba alarm do mathatli. Mamit pakli nakangi pamong the tumlibi. Liyagi maika yengle. Isisi na tumli mahakti. Nong nganfung tawbada ngairi. Ngasini, magi film shooting hawgadawribasi. Nganna hawgataba yadabani. Liya, tabro, si, hawgaloba. Liya. Mamangla kaino, murum solaga, nakanda layriba, Ruby khutto, khazik chingsinduna, konduna muktum thaki. Ruby machi ling bangamde, oi thangba khutto, Liana konsinduna thamkre, ling lurabadi, shoidana hodoklani. Amuksu tumba hodok ningki, amuksu tumlibado kaiha ningkide. Awaba pumba kauthokduna, nungaina tumlibi magi, nungairaba manglando, thogai ningkide. Maithong da choina tariba samlangduna, mabu laknabagum su thoke. Magi phazaba, mapung phana uhalaroi haiduna, lotnaba hotnaribra, adubu ngamkidabani. Magi phasabadi tonganbani. Malem sida ani sudaba tangna naitom satpini. Ruby magi khut yetuna joina tariba samlang singdu khomgadli. Liya do mamit khangpang pangthore. Thangatlamba Ruby gi khut machi lingba ngamda chap lepe. Aranba thabak ama tawrurabagum masado pakhatuna tawfam khangde. Wahangni yengliba Liya gi mityengdo. Paukhum piba ngamloidaba wahang ama. Makholduda nang hauraroi matagum Liya hatho fat paikhatli. Ruby sor khazik hondoktuna nakanda lepe. Hello? Hogole. As, khangi mi. Ho lushille habane mi. Saurangna na phone du thamkhraga Ruby da mukon sinduna. Ruby, ai hogalagi thengi. Wahai khrasi hairamlaga bathroom lomda chatke. Ruby su matawduda tingak yengduna lehawi. Mamangi kaduda Ruby Liyagi breakfast sembigi haiduna tawri. Adubu Wakhal lamada leiriba counter do tawal ama pairaga pangtak tatai. Kayambu motlabano khangde. Amuk gyan taraktuna mana tawramlibado chap lepe. Mamai leithokduna chanaba semge tawringaidani. Thong thelibado kanano yenglui. Liyagi manager Boboni. Nakanda leithorakpada magi bodyguard to lerami. Liana oriba pibam se karigumba kharada maga mari soidana leinaramgani haiba khangi. Kari natik leidana mafam sida laklibano haina thina ngangningki, sauningki, yengningki de magi masakto. Ibema, namana vidubu loishinkrabo. Ngasi shooting hogadabani na kharangana chatningine. Loisanba changkibani. Thoglani ngahak ngaibiro dabobo. Phare. Bunga, lao, manungda ngahak phamaga oina ngairasi. Hoi dama. Maningda inaduna manungda changlakliba nupaduda Ruby mamitu khani yengi. YAICHENBADI kaisuna chungdabagum chawkriduda muktuna phanduna famle. Ruby, dryer di, samse kharagang handradi. Tawalama paiduna chenthorakpa Liya chap lepe. Leiramliba mi singdo koine yengi. Aroibagi mityengda warobagi mami taribado mahaknadi khangbiramgadra. Chotli tawriba samlangdagi chaithorakpa nungsiraba manamdo. Leiramba ahongba sampudo chilhau thiduna sizanarakpani. Exception. Our only exception is our best friend. Adubo handak maraksidi magi mafam munge tawba kanagumba ama thorakpasidani leitafam khangdribasi. Hangkiba wahangdo paukhom piba kawba makai Ruby Liyada yengduna le. YAICHENBA adumangai khazik haugatuna manaktadi changsinba ngamda masana masabu khamjinjaduna tumin machi lengda leble.
Yarese lao, chot kesu chochar sanune. Hek yobaga hairstylist na adum moina thokpa tawjakhradabani. Chalase lao, pungse ayaukrabani. Thaushadana bobona liyagi makhutto tap paiduna chingduna pukhibani. Makhoi anidi mabung machalgum koinadabani na tawkhibani. Adubu maningda lepliba makhoi anidi khasik sauningba pokhi. Tanjaduda Rubisu khambali, Yaichenbasu khambanbadi phawi, uthokpadi ngamjade. Makhoina chatkibadu Ruby chepthaduna yengjahui, pakhatpa phawki. Yaichenbaga punna chatkribase karibu thoklagadagi haina. Khaningdaba wakhalni, khandabasu yadaba wakhalni. Otlari, wakhalsina Rubybu minungshi leita otpiri. Breakfast chakhidabadu ningsinglaktuna Ruby hatho kitchen da changi. Horen makhoigi break nangnaba magi achapot khara sembirage khalle. Shooting mafam do hek yobaga mayam do irang lang do na lerami. Ngasidi indoor da shooting tawgadabani. Crew members sing do koi chen do na hotnari. Movie si lam ani ki apunba wari oibana director anini leiribase. Amana ikhoi lam gi director ni, amana makhoi thai gi director ni. Makhoi gi director do prap chenthore. Hana video call do wari sana khrabaso asing ba ubadi ngasina ahan bani. Ngashi gi shoot ki oiba haifet hairaga. Dressing thuna tawruro hairam laga chatkre. Chatkibada machinda swemak haina sonduna chatki. Yamna natrabaso Lia basic Thai language kharadi khangi. Masak yam phasei hairibani mana hojik machinda sonduna chatkribado. Magi matawduda Lia so khasik noktuna lehawi. Lia magi treatment tawraba matong magi body gi shape size masak mataw hanaga manadrabani ahongba leirabani. Mayamna kari reaction pirakadage kari hairakadage haina pakhatlamba Lia do director dugi matawduna waramba Wakhal pungyang yangki. VIP dressing room Wan thabaduda Lia chengle. Hek fam thage tawbaga mabuk khongle. As hatho tawbada kem charak train. Heavy oina chabasu yaroi. Among dress fitting do chadradi pharak tanani tawris. Dabo bodo coffee rake nompu biru onoina harage. Kada haida mucha prasano ni madubo. Dressing room dagi thong du khasik hangdokduna koyeng yenglakpadani. Yaichenbana magi stylist nupiduda karigumba ma pekibado. Pishumani do suktuna yengi kari tawribano haina. Stylist do thabak tay tanthoke haina phau khale. Khambal chawba henmanbana. Mokhoi gi mataw makha tana yengningdraduna thong du lonsin ge hek tawbada Yaichenbana nganglibadu tare. Horin kanana pirakpano hangadi magi manager na pirakpane na habiyu ko. Nang hawjikta chelaga lawrubado natrane. Kaino ne aibu oidaba ngango hairira. Aduinati ngasai tamona layona hairambani. Hoida takthokbiro ye. Stylist to bahab taraduna laknaribani Yaichenbasu khumpham khangda tumin lehawi. Loinamak tahawi makhoi gi wari du Liana. Stylist to magi maikaida lakpada Lia prap manungda famduna khangsinada saduna le. Ngasai kem charaktaba mal. Si khara chasenbiro. Ai samse tapna sumse magi. Lia pirakliba paper bag to tumin law shilli. Hangadaba wahang do hangdre oidaba paukhum do mahak taningde. Adubu oidaba paukhumdugi maramduni mahakna khangninglibade. Bag do Lia hangdoktuna yeng. Salad. Mana hek chaba Caesar salad tuni. Yarakliba fork to lawthoktuna kakak thinduna shauning na chai. Ngahak leiraga shooting hore. Yaichenba machi amada tawriba mayamdo tumin leptuna yeng. Marakta makeup retouch tawba natraga script revise tawbagi lepa matamda Lia amuk huran Yaichenbagi maikaidi yengle. Masibu ngasai machi su sukling de una saba mitam la khangde nungdum ama khillaga thamba. Lia mathanta murum sonduna leiribado assistant director duna pakhatna chenchile. Is everything all right? Do you need anything? No, I'm fine. We can continue. Noksinnaraduna Lia muk shooting du makha chathai. Lunch break matam oiraduna makhoi mayam mahai food truck dugi mamangda achapot chanaba paring lingnari. Lia de dressing room duda mathanta tumin ising thaktuna le. Thong hangdoklubada bobo oirami. Sise Rubina pirakpo oiramale. Achapot oiramgani. Ngasai nang kimta chada bichatkhibaduda. Namanabi sina nangi wajabasidi karida hairune. Ha. Paper bag to nakangi table da thame. Mabu chatkrabo kaida lehoge. Madi laktaba maline nupi macha amana delivery gi laambani.
chathoko break matam loidringeda. Bobo achapot singdo thanamlaga thoki nokmi thanamliba box to hangdoktuna yeng. Mana khalambadu magni. Cupcake macha taramukni ama paikhatuna photo kapi. Ruby the thai asumna iduna. Thank you. You are the best. I love you, my best friend. Cupcake ama chagi haiduna thangatlamba khutto chap lepe. Mabo chapo char khasalane. Ngasa yuk sumantan lapani. Shooting manungda sudum lepaga lei. Aingonda kari chari kari thai haidana adum yingsil. Otoga masagi na kemda jiksindi. Morom sonduna mawal khalli. Karamba matamdagi Wakhal sida magi mafam ama kanba haurakibano. Kamdauna magi Wakhalna aigi matam huranba haurakibano. Kagi thongdo khasi khangdoklaga koyeng yenglei. Chokri amadadi famduna leirami YAICHENBA adubo mayamgumna makhutta achapot paibadi ude. Phone lauthokduna Lia magi manager da call dawi. Hello, Lia. Kidore, kai pame. Natti, kashu pamde. Ado dabuba. Mado kai chakraba. Kanabunu, YAICHENBA ro. Charamanida. Udi ude, ado su charamanida ngasaina. Pirakliba paukhomdo pendabagi Lia khangsau saugale. Dabuba, nathanda sagalaga semba paukhomdo pirakano haiba. Exact asengba paukhomdo pame haiba. Taurakliba Liagi maraiduda bobo sounding labaso masado fathase. Handak marakse Liaga YAICHENBAga makhoi anigi marakta karino makharadi thokle haibado bobo su chingnaribani. Adubu kupna khangdabanina phumjinduna thambani. Hoi, aidi YAICHENBAgi manager su oirabanina aina lanbani aina. As adui wa natteba. Tanja jadana warogan khrapani. Yare, aina thokpadum tawjarage. Box tagi cupcake ani lauthoklaga paper plate amada happe. Thongdo khasi khangdoktuna mi haifet yenglaga YAICHENBAgi maikaida chenchat chatle. YAICHENBA magi mamangda khud ama fatting thorakpaduda khangpre khangi fok haugatli. Kanano yenglubada Lia oirami. Se, nang asigi kemta chadaba male. Pirakli badu karino yengi. Cupcake ani khag magine haiduna pirakli. Yarni, ai coffee thai. Piri badu lau sende YAICHENBA so. Coffee ni. Se, side na pibani. Anido angam tanay amaso magi maphamdagi machi lengnade. Lia saurangnana nakanda leiriba table duda achapotu thanamlaga magi dressing room da muk changkhi. YAICHENBA fana kuina Lia na piramliba achapotu yengduna le. Magi asigumba mibuko ngauhanba matau shidani. YAICHENBA so Wakhal thoktribasi. Oi, keimunrang sanai no. Khonjel duda YAICHENBA khangpre khangi yengthoklubada khagembo oirami. Kidobai laino nang nasida. Jay, welcome speech faude. Oh, I could have a glaze ye. I saw movies at a cameo role am yawe. Adogi sitting the town of Hyde and the Laxava. Kangiriko. Nakanda lady bachapo to Ureduna, Kagemba, cupcake amatap by Katli. Cake the yom liba, unicorn bakery hina tari bado ure. City Ruby bakery they need. How many my cake de? Kagemba, cake to machit karachai. Liana Pirambani. Chap lepi wahaidu tabada cake charamba khagembado makhota pariba cake tuda mukyengi YAICHENBAda mukyengi magi marupki mataududa ngakchanana YAICHENBAna hangle koidorogi nang namo bhut oknabado na chap tinga lekhriduna khagemba pariba cake tuda khudombi thilladuna haire si cake se Liana nangonda piramba Rubina Liagi damak sarakpa cake to Liana nangonda piramiba hoine Liana ngonda pirambani nang janingadi chazar wahai singdu tabada khagemba mangak fatfat hai aina jagadaba cake nate sidi aina jaba uradine soidana warbar thokhrani tawrisi as lore kaino nang ngangiba mayamduna cake sibu nangna aruba wa moina hek tawradana aruba wane aruba Rubina saba cake da mayamgi oiba cake haiba maga Liagi cake haiba maga ani thoi Rubina Liagi damak saba cake de Canada supizade. Not even your mother. Aduga ngasi Liana nangonda cake se piraiba. Itaw, nang shi mayam se bahap ta driba. Angka phol se namangda khilla thamabani. Shida phawne nangna usinadradi ai su khangdre he. Makhoi ani kana ngangnari khagemba kanagumba ama lakpa mali haiduna haifet yengthoklubada Lia leptuna lerami. Tauramba ngangnaramba khuding chap lepe. Khagemba pakhatpoi kaiboi magi khutta pairiba cake macheto YAICHENBAgi mayada khangin insilli. YAICHENBA
phongattuna hai. Madu singdu urabasu Lia karisu hairamdana mamai leithoktuna chatki. Yaichenba haifetti uhawi Lia gi mityengdo. Warona yenglamba magi mityengdo makha taba shootingdo Lia magi mathauda pukning lupsinki. Aduga handakti Yaichenbadasu amuk phau mityeng tarakhide. Khagembadagisu wari sanadanaba haiduna thaiduna chatli. Khangli mayamsina Yaichenbasu Lia warokre haibasi. Tawfam khangdabani khanfam khangdabani. Inthokadra chingsingadra karino magi thamoina hairibasi karino magi pukningna pamlibasi. Numittugi shooting do loisilakpada numit adum tare. Tanja chadaba nong hawa malaktuna ningai fattaba angangum nong dukkanna chukhale. As gari siso somda parking dormini dorisi. Lia nang Yaichenbaga ngaramuko ai gari do thodoragi. Bobo nong maraktuda chencha chatki Liaga Yaichenbaga khak ngai howi. Wa amata ngangnade nong thoplabasu nong du kanbana marik marik kharede haijile. Tanjaduda nupi ama Yaichenbagi manakta changsele. Costume designer duni kari hainaribano thoina tasilodre. Adobu nupi duna Yaichenbada satin ama piba mali. Lia nupi duda mamit phairap yeng. Nupi do Liagi mityeng do ubada khautak jai. Kari wakhaldagino Yaichenba satin do nupi dudagi lauhawi. Madu ubadagi Lia prok prok chakpa henkale. Se nong marik marik raijale chotkani satin se khalo. Satin lahori bado Yaichenbadi Liagi damak khalaga lauhobani. Adubo maching phattabi Liadi seranana laukre hena dum saukre. Pirakliba satin do inthoi. Yare pamde. Anam kanba magi mataududa Yaichenba tawfam khangdraduna satin do khandoklaga Liagi manak changsinduna magi mathakta tupirami. Adubo satin do yamna chawba oidabana Yaichenbadi adumak nong marik marik sing do chotli. Madu uraga Lia hena sauning behenkale. Amuksu satin pairiba Yaichenbagi makhutto khangin inthoi. Yaichenba mataududa tapna haire. Nong chotladi nani se satin se tup. Tomin leiramba Lia asaubana masadu khangba ngamlaktre. Satin se nongoda pirambani nong chotlaga ai dinagani haraga nang dinaroidro ha. Nang gaiga kai khenageba nang dinaroidra ba. Yaichenba tapna paukhom pirakhibani. Khenai manade. Aidi nang senanaba leibani. Aigi mangda nang thamgadabani. Aidi wahai paringdo haiba loidringai Lia saurangana Yaichenbagi khuttagi satindu mullaga laktana langthokhi. Sauna Yaichenbagi thabakta khangin illi. Makhoi animak kana churiba nongdugi mayaida lepi. Sinthariba pirangdu kappa pakchade haibagum nonglik mahakna chamthokpiri. Kari khenariba? Ina sukyam haijariba mayamse. Nangnamta khangbidri se kaigino. Aise matik yam chadabra. Aise matik chadabagiro. Thak manade khalibadude nangna thagwang manbagin. Nasagi nagu nasana khangjadri se kaigino. You are amazing just the way you are. Aroi bagi Liana hairakliba wahai singdo Yaichenbana pikhiba frame chanba wahai singduni. Liagi punsigi tangkak amada masana masabo pamdaba hinadaba oikiba matamda Yaichenbana mabo kaya magun leibage haibado ningsinghankibani. Adubo madugi ona tainabada Yaichenbadi masana masabo hanthana khalli. Masidani Liana khwaidagi sauninglibase aidi mimanadabani. Chindabana hairabaso karibu tawba ngamgadawribana. Wahang aruba wahangni. Masida khumba soikrabadi atopa lambi amada shoidana chatkigani. Aduba Lia masada chingnaba leikhide. Wahangdugi chap chaba matik chaba paukhum pekhi. Ngamgani khudingmak ngamgani. Angangba machu pamlabaso hakchangsida cheliba imarik khuding nafamda piba ngamgani. Higuk machu pamlabaso nongmadol atia phawba ikhutchina segaiduna nafamda khudol ta mangamgani. Nongjabi sapige chumthang makhong su phuktuna nafamda sinage.